ngasi phongkiba tongan manipuri si phongsing amasum thokiba thodo wathoksing dagi maruibi I pauksing myamna thamjagi ahanbada social media dagi lokosbu yamna thajani ngoeba paung tangana myamda video footage loina myamna thamjagi Honorable Chief Minister N Biren Singhana Sangai Ethnic Park Moirang Khunau Bishnupur district ngasi lakpagi lambi da drug phakiba thengnarakpagi saktam amani hairiba thodo asi CDO Bishnupur gi ASI Berendra Aimolna let tauba loinana ASI S Ojitna assist tauba amasum OC CDO Bishnupur gi Inspector Shakti Sen gi supervision makada regular freaking sathabada hairiba jeep compass magi number na MN01AZ7875 hairiba gari si charakna ngasi yuki pung mapan mukta bu matamda khamduna check tokibana hairi loinana hairiba diversity mamingna ngamkholet lungdim sei kuntra mahak Foilen Village Sandal District gi ne hairi passenger Lingnai Kim Lungdim wife of the above ne heroin number 4 suspected oiba duguma showcase samaga sumnagi amaga loinana fogat kibina hairi loinana hairiba miyoisi fogat paga loinana Bishnupur Police Station case ma register tawre hairi loinana Chief Minister N Biren Singhana logi matung ni action lokhana ba loinana investigation sathanaba khangan khrein spouse na makhatari Sibo good very good Sibo bhai very good kai din ma shampoo kali da pa AC lam ma tom na oi ro mi kana na hong opasana ma gari ma tom na to se ma cha ma karai de por puno kana na to puno karai de pudu no se nang kali sati roi thi golo kana na pira puno karai de por puno ma no ji ko se karai de deliver to golo se roi to ro kai ba ko good very thorough investigation talks Makasa tharak poina to pamaruiba paukrana Yunako Residential School sanung laingaki recognition fangle April gi ahan basayol gi session horagani n irabanta Impal East District ki manung sanba sanung da saribi Yunako Residential School si Manipur laingaki Education Department recognize tawrabi school oiduna class 4 dagi 8 phawbi class hangbi yare haina Yunako School gi chairman ningomum irabantana phongdokra hari Yunako School Maitram da ngasi paumi singa unaba mada en irabantana hai sanung da leiriba Yunako Residential School loisilakle school asi Manipur laingaki Education Department recognize pi duna class 4 dagi 8 phawba hangbi yare school asi March tha phawgi manung da sanga duna mathang tha April gi ahan masayol dagi session haunaba panam thamle Magna hai Yunako School sanung asi residential oibadana tana mahiroi nupa masa nupi masa punna taminaga da school ni school asi Central Board of Secondary Education CBSE da affiliate taunaba panam thamli laklibi April thadagi session haugadaba maramna admission process hokre makhatana March tha phawbo sathigani Yunako School sanung asi National Education Policy 2020 ngakna satkadaba school ni School asi da tamgadori ba mahiroi khudingma lairik khaktana tana hiram khudingmak ta phaba haithoi singthoi ba mahiroi ohenana ba siamgani amadi takpi tambigani haujiki matam da lamdam asi ki angang singa si sanabung marang kaina laisilaktabana khudong sa ba kya phangdri lamdam asi sana khona ba masum culture na malim na saktak libani adubu lebak thibadi matam amada marang kaina lerama sanabung adu sakholakpagi matungina laisilakta baloinana lairibi school singa sida sanabung matik sana piba ngamda ba sina khudong sa da ba kharama yuknare khudong sa da ba sing ko hanamagi damak Yunako groups na angang singi damak khalaga mapung fan residential oibitana tana masana kiyagi sanabung yaw school ama khudol tamnambagi panam da school asi lingkat pani school asi da ahan ma sahi oina mahiroi sani gi yang kha class 4 ki 8 phawb gi hangani school asi national boarding amagi thakti ki tadana salaigani school asi salai ba matik sar ba lamdam asi amadi atop state ki oja singna tapi tambiga da ri haina su mang haki school asi da tamgadori ba mahiroi sing in khalakpagi matam oibana saba thakpagi matang na su nutritionist tanaraga hygienic oib chinjak sing pijabi thakani amaromda school asi gi fee asi atopa national boarding school singa yengna badi yamna nemi leba asi goin afaba boarding school tamba matam na sahi amada lupa lakh kunlom sangi
khara hanthab school dana lupa lakh taradagi taraganti phawba longnai adubu school asi goinadi sahi amada class 4 amasung 5 da lupa lakh aniga lising tara khaktam oigani PSC UNACO group na lamdam asigi economy gi phibam yenglaga yam hanthana lepni P manager busu school asina India gi oina khwairi gi maming leraba residential school amadigi tadaba khudong chaba sing phangangani hanasu chairman irabantana makhatana phungdoki Paumi sing unaba ma da saruk yakhiba UNACO school gi director Arup Kumar Makopadian hai UNACO school si state asi da sahi taragani thoiromasi salai duna lakle handak sanung da hangdokli bi school si di mapung phana residential oirab school ni Day school da tamba hai bisi school adu da pungja khara khaktamak leiraga yum da halaga tuition chatpani khangde tongan ma thabak thoram kya tawi adubu residential school da di mahairoi singbu lairik tambi bitana tana physical education su matik chana tambigani school sin academic ta mithoi mihen ba mahairoi puthok bagi mathakta mahairoi singbu hiram khuding da fagat hanana ba khona bane henesu makata khi Makasa tharak poina to papom artist singbu kuina art to honbige hairabadi hingjaba ngamjana ba thausil sinbi batangai fade moirang them inau artist singbu kuina art to honbige hairabadi hingjaba ngamjana ba thausil sinbi batangai fade haina saknairaba aiba moirang them inau na phungdokhre haina cultural star academy gi secretary L Milan Kantan thaturako sirol amana phungdorakli wafam asi handak Odisha gi Katrak pangthukiba Global Theatre Festival 2023 the India gi state singdagi lakpa cultural troupe kaya gi sangdamnabada om submapum kalakpanatana manakya phonglakraba the cultural star academy uripok ki artist sing facilitation tawbigi thoram uripok huidrom lekhai development committee gi community hall manipur gi saknairaba aiba moirang them inauna phongdokibani Kuidringi matam da Manipur lenga ki department singna makoi yueba sumang lila natragna drama puthukna duna atho ehin tana begi satnabi asi sinabirami maduna kala taujariba art taujariba artist singna khara makhai da oiraba su kanaba pibirami masina artist kya samgat pada sauna mateng panglami adu bungasidi kala taujaramba kya nongmo gi hingna begi lanphamda tangai fadana kalabu pamjana sinphamasi bu thaduk narakpasu kongboy oirakle Sakot Pokunai, Mating Lane Liva, Haibesiga, Iruinana, Lamdam Amabu Saktak Wadadi, Kala Haibesimadi, Adumak Haduknabadi, Yamagarati, Culture Sakothangi, Kala would hoy happy Hairavadi, Kala Tauzarib artist in Bumaromdom, Hingzava, Ngamzanaba Taukshulamadi, Kunaishina, Legan Sinbi Batangai for the Hadi. Seola Cinemakatana High, Thoramashi the Gaze of Honor, Okiba Sumang Lilagis Harabali Laroy, Sorak Habam, Robindruna Fugokibda, Kala Haibesidi, Katupagaloina Hona Bakanba Madi, Kang Bakan Basangi, Tagulon, Taxi Kaksi, Tuna Pulaga, Saliba Kalagi, Ra Singsu, Masak Fazaliba Artisina, Makal Amatagi Sing Nababu, Kadonunda Lumna Lawandi, Ing Lava, Ulen Gimatang. Olen gi matamda ayeng mami kya gi mayaina hena kan khibana artist singi unsara paraba inafi gi marumda thak niktuna langjaruriba patra dugi miyam gi thawgal tawjarubai mahaidi kala gi phambak thakta apikpa mafam ama pibirabasu kalakar dugi sana haksang budi ahenba khal ke halubi asobu sera amadi taibang na phangkhibra haina taibang punsi tenan khraba matam gi liraroi kaya gi maming panduna kalabu singtharam khayadi adu hausiku inadi miyam paw simatang se lusinjarage masum miyam pun anoba update ngaiminasi